Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau jiribaung gi asiba sing mathau mangam pangtholagani Kuki Mar terrorist sing Neiduna Tamthina Hattokpihraba mioi nipan amadi senior SP combat Manipur police ki nectar Sanjen bamna nongmaina kapada laikhidraba maheroi ama punna mioi mapan gi asiba hakchang Manipur lenga ka JC ga yanaba purakpadagi hayeng ningsing khulda hongnabi matung ina lairol chalagani haidi Juribam na handak pangthokiba mikhalda miref oikiba en Buddha Chandrana laikhidraba sing adugi lairon chanana ba mafam donate tawkhibaga loinana JC amadi imung manungi maikai dagi tawbimal khangba amadi thagatpa fongdoragli tha sigi taraga mathoida jakurador karongda mihathina Kuki Mar terrorist singna mai thaduna hattokpihraba laisam biren maitei humfu maimam kesom maitei humfu tara mathoi yurembam Rani Devi humfu telem thoibi kuntraga mathoi telem thasdaman binipan Laisam Langamba Thanipan Laisam Chinghenganba Chahi Ani Makai Laisam Haiton B Kunmanga Amadi senior SP nectar Sanjinbamna Nongmaina kapada laikhidraba khundrakpam athauba kunga mathoi yauna mioi mapan gi asiba hakchang adu laukhibaga loinana hayeng laining laison gi chanabigi matung inna mathau mangam pangtholagani haidi ningsingba yabadi haukiba chahi 2023 gi May 3 dagi Kuki narco terrorist singna chatharagli balana sigi manung chana tha sigi taraga mathoida Jirbam district ki jakurador yauna tongan ba mafam singda Kuki Mar narco terrorist singna Police station yauna afaba makhalgi khulai sijinnaduna landa chatharakpadagi mioi kya sopan yawbada natana mioi mapan aduso laikhidabani Kuki terrorist singna nupi angang taru hatkibagi thawong taragi chaisuna condemn tawkhre curfew amadi internet athingba thamlibasi miyamgi yenglaga handoktrabadi legal gi mateng lawragani khaidem mani Nupi angang taru ki mihat judicial inquiry chathagadabani ningthina investigation tawraba matung mapung phaba charge sheet semnaga chenaba mioi sing cherak fangangadabani Jirbang ki jakurador da nupi angang taruk tamthina hatkibagi thawong taragi chaisuna kan mawongda yaningdaba fongdokhigibaga loinana Judicial inquiry chathagadabani haina center amadi Manipur lengakta taksinkhre ngasi nungthil Imphal East ki khurai ahongaida leiba taragi chaisugi office ta pangthokhiba pawgi mifam amada organization asigi chairperson Khaidem manina hariba miyana simioi bagi lichat ki wangmoda chathakhiba yamna tamthiba thawongni haibaga loinana malemda leiba miyam center amadi state lengana kuki khulai paiba singna nupi angang singi mathakta tamthiba thabak thawong kaya chathariba asi khangba matam oire Prime Minister Narendra Modi na normalcy purakpa ngamdaba amadi miyamgi punsi kanba ngamdabaga loinana tumina election ba sina malemgi oina biswa guru amadi global peacemaker ni haijariba Asiga ona tainaba oire mahangna makhatana haikibada hariba mihat asida chahi nauriba angang yawba maramna masi prokso eki makhada inquiry chathagadabani thawong asi terrorism gi thawong oibana masida chenariba mioi natraga luf adu outlaw organization amani haina lauthopam thoi loinana Women and Child Commission of India gi team ama thodok thokpham da laktuna yengsingadabani amadi white paper puthokadabani haina taksinki thodok asiga mari lenana independent oiba judicial inquiry committee ama semduna thidil hangadabani loinana thodok asi pokso eki provision makhada trial chathagadabani haiki Jiribaung gi jakurador dagi fakhiba nupi angang taruki mihata chenaba mioi sing fabagi mahuta tampakta leriba police station taruki mafam singda amuhanna afaspa thamjilakpa si aran makhong thangni state cabinet na afaspa lauthokhraba mafam singda nahognana ek asi thamjilakpagi thawong yaningdaba fongdokpaga loinana act of terrorism amadi insurgency gi mami tadaba tampaki mafam singdagi ek asi lauthokadabani State asigi oiba permanent governor ama thamgadabani state engana miyamgi interest ta curfew amadi internet thingli base athubada lauthokadabani natrabadi taragi saisuna legal gi oiba mateng logani haiki nakalamarom da pawgi mifam aduda sarugya khibi taragi saisugi legal wing gi chairperson e Neiduna na fongdorakpada jiribam da nupi angang yauna mioi taruk Kuki terrorist na Tamthina hatkhiba du ningthina investigation tawraba matung mapung phaba charge sheet semlaga chenaba mioi sing logi matung ina cherak fangangadabani pokso eki matung ina laikhidraba angang sing adugi imung manungda chapchaba compensation fangangadabani haiki mahangna makhata na hai jiribam da nupi angang taruk putamthina hatpada chenariba Kuki terrorist sing logi matung ina cherak pina bahonabada mihat asigi matangda thijiliba Investigating team na mapung faba charge sheet semgadabani laikhidraba mioi taruk ase matau karamna laikhidabano haibagi postmortem report charge sheet asida hapkadabani Kuki terrorist na nupi angang fazilaba matungda photo namlaga thagalakhiba du kanana thagalakpano karamba camera sijinnakibano haiba mari makhong sing thidoglaga chenariba sing book toba yagani yamna hena nungai tribadi chahi nipal khakta ngairiba angang amabu sexual assault tawraba matung tamthina hatpani haiba report lagliba sini asigumma mioi bagi sajat chathaba mioi sing asigi thawong akanba mawngda condemn tawbaga loinana hiram asida compromise amada tawba yaroi
Malemda super power ni hariba India amadi malemgi masak thokpa leader ni hariba Prime Minister gi mieng makhada Beti Bachao Beti Parao haiba leibak pumbada chathariba sida matau karamna wakhal khanba ngamdriba pikliba angangbu tamthina hatoklibano asigumba luraba phibam asida Manipur gi oina permanent governor leitaba asisu laibak thibani masige iroinana Imphal miyamna khongdang changsinbada RAF thadoktuna miyamda akanba action chathari Jiribamda RAF thajindriba karigino haiba wahang hangladuna police na matam chana action lauramlabadi nupi angang taruk adu kanba ngamlamgadabani pumnam asigi paukhum police na miyamda sengdokadabani haiki